National Socialist Council of Nagaland Nscn na India lenga ka matam kaya gi mamangdagi chathaduna lakliba Indo-Naga peace talk asi sovereign ani gi marakta chathaba peace talk amani peace talk asi da Naga sovereign ki malairiba flag amadi constitution asi negotiate tawba yaba wafam amanate kaidongaida compromise tawba yaroi haina Nscn na phongdorakli Nscn na thadorokpa cherol amada India lenga amadi Naga gi marakta chatharakiba political dialogue asi tongan prime ministerial level singi makhada kariguma makhala matagi condition thamba yaudana amasung third neutral country thamdana Naga anigi marakta haukiba chahi 1991 gi August amadagi hauduna ngasi fawba chatharakibani haukiba chahi 1995 ki June taragani thoida matamdugi prime minister PB Narasimha Rao amasung Nscn gi laikhidraba matamdugi chairman Ishak Chishi Shubu amadi general secretary TS Moiba yauna Paris ta pangthokiba mifamda Indo-Naga issue amadi political conflict amani political solution ama purakpa mathau tai haina mifam aduda warif na kibasu laikibani haina phongdorakli 1963 da Nagaland asi state sem nanaba amadi 1975 ta chathakiba Silong Accord aduda point taraga taruk maru oina yanaduna khuyek pinakiba agreement adu chanaba yadaba agreement amani hariba agreement aduda Naga Meeyam taliba ning tambagi political demand adu mirai khi haina su Nscn na Silong Accord pu yaning daba phongdorakli Indo-Naga conflict asi India gi manung da thokpa internal oiba matter amanate India natraga Myanmar gi marakta yanaba solution ama puraktuna hojik chathariba political dialogue asigi solution ama laklagani haibigi Nscn na yamna chawna thazaba thamli 2002 gi July taragama thoida Joint Communique amadi 2015 gi August ahumda India lenga amadi Nscn gi marakta khuyek pinaba framework agreement adu Nagaland bu recognize tawduna yamna historic oiba agreement amani agreement aduna sovereign haibasi leibak miyam puna jamina aduna sovereign power adu mingchang nikhai naidana Naga Meeyam da saruk tamgadabani haina tagli India amasung Nscn gi marakta natraga India amadi Burma gi chathariba political dialogue asi leiba ani asigi leiriba constitution da yumfam oiduna waroishin ama purakpa yaroi waroishin adu hojik leiriba political gi mari lenaba yaroi mamangi matamda pinakhiba agreement aduda yumfam oiraga political solution ama puraknaba honagadabani haina Nscn na thadorokpa cherol asina haidi Mizoram da chahi manga gi manungda crime singda chenaba foreigner chamriga humfu gi manungda Myanmar macha chamriga kunthraga mapane arom lei chaliba chahi sigi me tha fawbagi chahi manga gi manungda Mizoram da thokpa tongan ba crime gi thodok singda foreigner chamriga humfu chenaduna fagatpagi manungda Myanmar macha chamriga kunthraga mapane arom lei haina agency gi paw amana phongdorakli hariba chahi manga gi manung asida Mizoram lenga heroin methamphetamine amadi Ganja na chingba yauna narcotic ki oiba polam sing Mizoram police khaktana lupa crore 770.95 longi fagat pangam ki haina sumaka tari Mizoram da fagat kiba foreigner chamriga humfu asi drug smuggling arm trafficking child sexual abuse forgery bugli huran jinti amasung visa gi rules singak tabana chingba oiri foreigner chamriga humfu fagat pagi manungda Myanmar macha chamriga kunthraga mapan yoram badana tana Taraga nipana Bangladesh gi oiraga atopa foreigner ahumna atai lebak singdagi oiram ki haina su report asina makhatari Home Ministry na free movement tahongani hai khrabasu fail oiduna leirakliba sibu separate administration gi demand to minapi khrabra somendro isagi yum ud on kre lofam setuna leirakpa chahi ahum sure ngasi fawbada lupa ama gi mateng phangdri May 3 2023 dagi haurakhiba Manipur gi tamthiraba lan gi thodok singna maram oiraduna thawai hingnabagi damang Imphal East ki sadu yengkhuman dagi lanjelaktuna sawombungi temporary center home da chahi ani hena phatchangja fam lawrakliba masagi chahi nifuga mari rom suraba Laishram Somendro na pauche asida hai India lenga ki Ministry of Home Affairs na Manipur gi highway singda free movement ta hongani haibigi order fawa pi khrabasu fail oiduna leirakpana Kuki Singa taliba separate administration gi demand asi tumina pi khrabra haibigi chingnaba poklaklei isagi yum ud on kre aduga fam situna lau uba fanglakta chahi ahum sujilaklaba fawbada lupa amagi mateng phangdri haina phongdoraki Mang na hai aikoi di lanjelakpani apunba Manipur amagi damak kanana luchinglibano haiba khangde lanjelakpa aikoi bu yumda hanjil hannaba kanana hotnabiri haibasu khangde adubu iramdam asidi yamna nungsi Sadu yengkhumanda leihoba isagi yum aduda changsiduna leiningi mafam aduda makhata na hingningi aikhoina kari lalubagi damak matam asuk sangna relief camp asida refugee amagum lehelibano hanglakhi September ahumda China malemgi mitmangda minute humputara romgi military gi power unaba thawrangkhrei chahi si lakliba September ahumda China na malemgi mitmangda military gi power pumnama utpangamnaba akanba thawrang paikhatpa hokhrei report asigi matungina chahi khudingi China na military parade pangthoktuna malemda leiba asida leiriba military gi matik me uthoktuna lakibani
Military power utpagi thoram asi malemgi anisuba lanjawgi manung chana China na Japan maithiba piba ngamkhibagi harau nungaiba phongdokladuna pangthokpa horakibani. Ningsingba yabadi malemgi anisuba lanjawda khwaidagi mingchat thikiba laiba hairagadi China ni adubu hojik China malemgi khwaidagi matik mayai leiraba military gi manungda amada oirakre handak China da pangthokadariba military parade asi leiba asigi oina khwaidagi chawna pangthokpa haibadu oigadari parade asi da leiba asi da leiriba khulai ayamba utkani hairi Iran na leiba kaya da khulai sanaba factory thamlamkre Israel ga kanba lansokna khiba amadi America fawba chawna singnaba ngamkhiba Iran na malemgi leiba kaya da lona thupna langi khulai sanaba factory kaya lingduna thamlamkre hairi report asigi matungina malemgi leiba kaya da lingduna thamliba langi khulai sanaba factory singa pullaga advance oiraba misal amadi atai khulai kaya saramkhibani handaksu Iran na kilometer lisingamaga chani rom sana kapangamba misal saduna puthorakre handak Israel ka sokna khibalan aduda Trump na ceasefire toramjabadi Israel da chawna mang takpa thoklamgani hairi CT scan lobada chahi kungani thoi khakta ngairibi Paul Kobi nupi ama sikre CT scan lobada sumnagi chahi kungani thoi khakta ngairibi Leticia Paul Kobi nupi ama Brazil gi Rio do Sil Alto Valley Regional Hospital da sikre hairi New York Times ki report amagi matugina Leticia Paul CT scan lobada sikhiba adu anaphylactic shock tobadagini mahaki manena Leticia Paul bu khudakta hospital da pukhatuna layengki adu bulayeng laba matungda pung 12 gi matangda Leticia Paul lekhidabani hairi report asigi matugina anaphylactic shock tawba haibasi allergy gi medical condition amani icham chamba wafam da hairagadi anaphylactic shock haibasi kariguma posak amaga hakchanga thengnabadagi natraga hakchang manungda changkhibadagi allergy tawrakpadagi laikanaba ngamdana sibani miyoibagi hakchangda akanba mawongda allergy tawrakpana maram oiraga hakchangda yauzariba immune system antibodies ngamlaktabadagi miyoibagi hakchang kayat function tawba ngamlaktabani aduna maram oiraga miyoy adu sibani hairi Hiramasigi matangda doctor singna phongdorakpagi matungena antibodies oiraba miyoibagi hakchangda yauriba allergy cell singna trigger tawraduna ida yauriba potlam sing adu lauthoknaba honarei adubu anaphylactic shockna maram oiraga miyoibagi hakchangda yauzariba immune system khangson sontha handuna igi khongjal hanta halakpa amadi miyoy aduna ningsa sor honba awaba mayokna halaktuna miyoy adu siba natraga koma da fawba lakhali hairi nuclear war tholakpa yaba akiba leirakpana senjau paiba sing underground bunker sing saba hokre Malemda nuclear war tholakpa yaba akiba chawna leirakpa maramna senjau paiba sing hojiktagi hauna nuclear bomb dagi ngakthokpa ngamba Makhalgi underground bunker sing saba hona kraina phongdobrakli report asigi matungina Meta gi CEO Mark Zuckerberg $1 million chahum lom changna achoba makhalgi underground bunker saba hokre masida natana Mark Zuckerberg ki akhanaba Polo Alto amadi Lake Tahoe haina khangnaba underground property sing su leiri loinana malemgi khwaidagi senjau paiba misak ama oiriba Elon Musk kisu Texas cha achoba makhalgi underground complex saba hokre ate atopa senjau paiba OpenAI gi chip cell Altamen gi oinaso hanadagi hauna secret underground saduna thamkre hairi Amazon gi founder Jeff Bezos ki oinaso nuclear gi lantorpu matamda hingba ngamnaba secret bunker saba loikre kariguma malemda nuclear war tholaklabadi micham sing sikhrabasu malem gi senjau paiba sing di adumak hingba ngamhogani haina su report asina makha tana phongdorakli Russia da thabak tawnaba India macha sing da chawna offer pirakre Russia government India macha kaya Russia da thabak tawbiranaba achoba offer kaya pirakre haina India gi ambassador Binoy Kumar na phongdorakre report asigi matungina hoji Russia da human resource ke achoba watpa kaya leibana tangai fadaba thabak kaya tawnaba miyoy India da pibinaba haijarakibani maru oina machinery amadi electronics ki lamda haisingba miyoy singna hena pami haina Russia gi government na phongdorakibani hojik Russia da India macha kaya tongan balam singna thabak tawduna leinari Russia da India macha 13 rom hojik thabak tawduna leiri loinana India gi meheroi 15 lomso lerik tamli hari Ukraine na Russia gi nuclear plant singna landaroi haiba Putin na claim tawkre Ukraine na Russia gi nuclear plant singna landaraktuna chanaba amang ata kaya thoan kre haina Putin na claim tawrakre Russia na phongdorakpagi matungina Ukraine yamna lon thupna drone thajilaktuna nuclear plant singda landarakpadagi mai chaktuna mangta khibani hairi loinana numidang aduda Russia na Ukraine gi drone marfudaraga manga rom kapthaduna mangan ki hairi Ukraine gi president Vladimir Zelensky na Russia da Ukraine gi lam machet ama fawba piroi haina so phongdorakre hairi Israel na Yemen da landa da nami taru hat kre marifuga taruk sohan kre
Haukiba Irai numita Houthi militantsingna Gazada lairiba Palestiniansingbu saugaladuna Israelda misal kapsinduna landakibagi paukumoina ngarang Israel lanmina Yemengi konung sanada landarakpadagi mioi taruk sikre amasung marifuga tarukna so pandangkre hairi Israel amasung Houthi militantsingi marakta chahi amagi mamangdagi landa chathanaduna leirakraba matungda ngarang Israel na Yemengi konung sanada inaw-naw landa chathaduna mioi kaya hatkibani hairi Houthi militant ki Health Ministry ki wangangloi amana social media da thadorokpa warol amada Israel ki military na Houthi militant singi presidential palace da landarakhibaga loinana power plant ani amasung thau thampham amada sulandarakhi hairi Israel military na thadorokpa cherol amada leiba sina ngarang sanada landa chathakhiba do haukiba irai numida Houthi militant na leimaida sana kapa ngamba misal amasung drones ing sizinaduna Israel gi ngamkhaida landa chatharikba adugi paukhumni haiki haukiba irai numita Houthi militantsingna Gazada lairiba Palestiniansingbu saugatpagi pandamda Israel tamna ballistic missile sizinaduna landa chathakiba adubu Israel Air Force ki official amana landa adu terrorism ki thawungni haina phongdokpaga loinana ngarang chathakiba attack adu Houthi militantsingna matik chana paukhum pibani haina phongdorakhibaga loinana Yemendagi Houthi militantsingna ahanba oina leimaida sana kapam misal sizinaduna landarakhibani hairi kumja 2023 ki October 7 ta Hamas militant group amasung Israel gi marakta Gazada lansongnaba haukraba matungdagi Iran na mateng pangba Houthi militantsingna Red Sea da chaliba Israel gi jahasingda landa chathaduna Palestine singbu saugatpagi thawung chathaduna lakhibani hairi